ꯈꯨꯡꯒꯪ ꯑꯃꯗ ꯕꯣꯆꯥ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥ ꯌꯥꯝꯅ ꯑꯣꯛꯇꯕ ꯂꯝꯍꯦꯟꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯥ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯂꯥꯛꯄ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯁꯦ ꯆꯀꯠ ꯍꯧꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯅꯣꯡꯃ ꯃꯃꯥꯟꯅꯕꯤ ꯑꯅꯤ ꯔꯥꯅꯤ ꯑꯃꯗꯤ ꯂꯇꯥ ꯋꯥꯔꯤ ꯁꯨꯅꯗꯨꯅ ꯁꯣꯔꯣꯛꯇ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯗ ꯕꯣꯆꯥꯅ ꯑꯅꯤꯗꯨꯕꯨ ꯂꯛꯅꯔꯝꯃꯤ꯫ ꯐꯖꯈ꯭ꯔꯦꯗ ꯀꯗꯥꯏ ꯆꯠꯂꯤꯅꯣ ꯁꯦꯝ ꯁꯥꯗꯅꯒ ꯆꯠꯂꯤꯗꯣ? ꯑꯩꯒꯤ ꯋꯥꯁꯤꯁꯨ ꯈꯔ ꯇꯥꯎꯅ ꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯉ ꯐꯖꯕ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯁꯛꯁꯤꯅꯤꯅꯦ, ꯈꯔ ꯃꯨꯟꯅ ꯌꯦꯡꯉꯨ ꯅꯣꯏ ꯑꯅꯤꯕꯨ꯫ ꯕꯣꯆꯥꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯔꯥꯅꯤꯗꯣ ꯁꯥꯎꯃꯟꯕꯅ ꯕꯣꯆꯥꯒꯤ ꯃꯅꯥꯛꯇ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯍꯥꯏꯅ ꯆꯪꯉꯝꯃꯤ꯫ ꯑꯗꯨꯗ ꯂꯇꯥꯅ ꯃꯍꯥꯛꯄꯨ ꯈꯥꯝꯃꯝꯃꯤ꯫ ꯀꯥꯏ ꯆꯠꯂꯤꯅꯣ ꯔꯥꯅꯤ? ꯃꯥꯗꯤ ꯃꯀꯣꯛ ꯐꯠꯇꯕ ꯑꯉꯥꯎꯕ ꯃꯤꯅꯤ, ꯃꯥꯒ ꯀꯥꯎꯟꯖꯟꯅꯔꯨꯅꯨ, ꯃꯤꯒꯤ ꯁꯦꯟꯗꯦꯟꯗ ꯆꯥꯅ ꯂꯩꯒꯗꯕ ꯃꯤꯅꯤ꯫ ꯆꯠꯁꯤ ꯑꯩꯈꯣꯏ ꯀꯣꯂꯦꯖꯇ꯫ ꯂꯇꯥꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯕꯣꯆꯥꯗꯣ ꯅꯣꯛꯂꯒ ꯍꯥꯏꯔꯝꯃꯤ꯫ ꯍꯣꯏꯅꯦ ꯂꯇꯥ, ꯅꯈꯣꯏ ꯑꯅꯤꯗꯤ ꯀꯔꯤꯒꯤ ꯑꯩꯒ ꯑꯣꯟꯁꯤꯟꯅꯒꯗꯧꯔꯤꯕꯅꯣ? ꯅꯣꯏꯗ ꯂꯧꯕꯗꯤ ꯅꯤꯡꯊꯧ ꯃꯆꯥ ꯂꯥꯛꯀꯅꯤꯅꯦ, ꯅꯤꯡꯊꯧ ꯃꯆꯥ꯫ ꯅꯁꯛꯁꯤꯡꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯦꯡꯉꯨ꯫ ꯕꯣꯆꯥꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯔꯥꯅꯤꯅ ꯃꯅꯥꯛꯇ ꯆꯪꯂꯒ ꯕꯣꯆꯥꯗꯣ ꯈꯨꯄꯥꯛꯅ ꯀꯟꯅ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯆꯠꯂꯨ, ꯃꯌꯨꯝꯗ ꯆꯠꯂꯒ ꯅꯪꯒꯤ ꯅꯁꯛꯇꯣ ꯍꯥꯟꯅ ꯃꯤꯡꯁꯦꯟ ꯌꯦꯡꯉꯨ ꯆꯠꯂꯨ꯫ ꯑꯗꯨꯗꯒꯤ ꯔꯥꯅꯤꯒ ꯂꯇꯥꯒꯗꯤ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯕꯣꯆꯥꯗꯣ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯗꯤꯟꯗꯨꯗꯒꯤ ꯕꯣꯆꯥꯅ ꯂꯇꯥꯒ ꯔꯥꯅꯤꯒꯗꯣ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯗꯨꯅ ꯁꯤꯡꯅ ꯂꯩꯈꯤ꯫ ꯅꯣꯡꯃ ꯂꯇꯥꯒ ꯔꯥꯅꯤꯒꯗꯣ ꯀꯣꯂꯦꯖꯇꯒꯤ ꯂꯥꯛꯄꯗ ꯈꯔ ꯊꯦꯡꯗꯣꯛꯈꯤ꯫ ꯑꯗꯨꯒ ꯂꯇꯥꯅ ꯔꯥꯅꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯅꯤ, ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯁꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯊꯦꯡꯂꯦ, ꯌꯨꯝꯗ ꯉꯁꯤ ꯁꯣꯏꯅ ꯉꯥꯡꯕ ꯇꯥꯔꯦ꯫ ꯂꯇꯥꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯔꯥꯅꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯪꯗꯤ ꯌꯥꯝꯅ ꯃꯤꯍꯨꯟ ꯁꯣꯟꯕ ꯃꯤꯅꯤꯅꯦ ꯂꯇꯥ, ꯅꯪ ꯂꯨꯍꯣꯡꯕ ꯃꯇꯨꯡꯗ ꯀꯔꯤ ꯇꯧꯔꯒꯕ? ꯔꯥꯅꯤꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯅꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯕꯣꯆꯥ ꯂꯥꯛꯂꯝꯃꯤ꯫ ꯅꯈꯣꯏ ꯑꯅꯤꯗꯤ ꯀꯗꯥꯏꯗ ꯆꯠꯂꯤꯅꯣ ꯑꯩ ꯌꯥꯎꯗꯅ ꯑꯁꯨꯛ ꯊꯦꯡꯂꯕ ꯅꯨꯡꯊꯥꯡꯁꯤꯗ? ꯅꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯕꯗꯤ ꯑꯩꯁꯨ ꯅꯈꯣꯏꯒꯤ ꯃꯇꯨꯡꯗ ꯂꯥꯛꯀꯦꯗꯅ꯫ ꯕꯣꯆꯥꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯔꯥꯅꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯪꯗꯤ ꯌꯥꯝꯅ ꯏꯀꯥꯏ ꯈꯪꯗꯕ ꯃꯤꯅꯤꯗꯅ ꯕꯣꯆꯥ, ꯑꯁꯨꯛ ꯊꯤꯅ ꯉꯥꯡꯉ ꯐꯥꯎꯕ ꯑꯩꯈꯣꯏ ꯇꯨꯡꯗ ꯂꯥꯛꯏꯁꯦ꯫ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈꯣ, ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ꯫ ꯔꯥꯅꯤꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯕꯣꯆꯥꯅ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯈꯣꯏ ꯑꯅꯤꯗꯤ ꯌꯥꯝꯅ ꯒꯃꯟꯗꯤ ꯇꯧꯔꯤꯗꯅ, ꯉꯁꯤꯗꯤ ꯈꯪꯍꯟꯒꯦ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ꯫ ꯑꯗꯨꯗꯒꯤ ꯕꯣꯆꯥꯅ ꯃꯈꯨꯠꯇꯣ ꯊꯥꯡꯒꯠꯂꯒ ꯀꯧꯈꯤ꯫ ꯕꯣꯆꯥꯅ ꯀꯧꯕꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯔꯥꯍꯨꯜ ꯑꯃꯗꯤ ꯗꯦꯕꯥꯁꯤꯁ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯇꯥꯒ ꯔꯥꯅꯤꯒꯗꯣ ꯐꯥꯖꯤꯜꯂꯒ ꯊꯝꯂꯝꯃꯤ꯫ ꯌꯥꯝꯅ ꯃꯇꯥꯡ ꯆꯥꯕꯗ ꯐꯥꯔꯅꯤ ꯏꯇꯥꯎꯕꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯉꯁꯤꯗꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯤꯅ ꯅꯪꯕꯨ ꯌꯥꯝꯅ ꯀꯔꯦꯝ ꯀꯊꯥꯏꯅꯕꯅꯤ, ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯔꯣ? ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯒꯦ ꯏꯇꯥꯎꯕꯤ? ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯑꯇꯣꯞꯄꯗ ꯇꯧꯕꯒꯨꯝꯅ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯤꯅ ꯑꯩꯕꯨ ꯌꯥꯝꯅ ꯏꯖꯠ ꯌꯥꯎꯗꯕꯒꯨꯝꯅ ꯉꯥꯡꯉꯤ, ꯃꯗꯨꯒꯤ ꯁꯖꯥꯗꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯐꯪꯒꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯑꯍꯨꯝꯅ ꯔꯥꯅꯤꯒ ꯂꯇꯥꯒꯗꯣ ꯃꯈꯅꯥꯎ ꯄꯥꯏꯗꯨꯅ ꯃꯦꯠꯂꯝꯃꯤ꯫ ꯑꯩ ꯁꯤꯗꯧꯔꯦ ꯇꯥꯗꯧꯅꯦ, ꯑꯩ ꯁꯣꯔ ꯍꯣꯟꯕ ꯉꯝꯗ꯭ꯔꯦꯅꯦ, ꯑꯃꯨꯛꯇ ꯇꯥꯗꯧ ꯑꯩꯕꯨ꯫ ꯑꯗꯨꯒ ꯃꯤꯅꯨꯡꯁꯤ ꯆꯦꯟꯗꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨꯅ ꯂꯇꯥꯒ ꯔꯥꯅꯤꯒꯗꯣ ꯃꯈꯅꯥꯎ ꯃꯦꯠꯇꯨꯅ ꯃꯐꯝꯗꯨꯗ ꯍꯥꯠꯇꯣꯛꯄꯤꯔꯝꯃꯤ꯫ ꯗꯦꯕꯥꯁꯤꯁꯅ ꯕꯣꯆꯥ ꯑꯃꯗꯤ ꯔꯥꯍꯨꯜꯗ ꯍꯥꯏꯔꯝꯃꯤ꯫ ꯏꯇꯥꯎꯕꯤ ꯕꯣꯆꯥ, ꯃꯈꯣꯏ ꯑꯅꯤꯁꯦ ꯁꯤꯔ ꯃꯥꯜꯂꯦ, ꯑꯩꯈꯣꯏ ꯃꯐꯝꯁꯤꯗꯒꯤ ꯈꯔ ꯌꯥꯡꯅ ꯆꯠꯍꯧꯔꯁꯤ ꯃꯤꯅ ꯎꯗ꯭ꯔꯤꯉꯩꯗ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯀꯅꯥꯝ ꯂꯩꯇꯕ ꯃꯐꯝ ꯑꯃ ꯌꯦꯡꯉꯒ ꯔꯥꯅꯤ ꯑꯃꯗꯤ ꯂꯇꯥꯗꯣ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯐꯨꯝꯖꯤꯜꯂꯝꯂꯒ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯃꯐꯝꯗꯨꯗꯒꯤ ꯆꯦꯟꯈꯤ꯫ ꯔꯥꯅꯤꯒ ꯂꯇꯥꯒꯗꯣ ꯁꯤꯕꯒꯤ ꯃꯇꯨꯡꯗ ꯍꯤꯡꯆꯥꯕꯤ ꯑꯣꯜꯂꯛꯈꯤ꯫ ꯔꯥꯅꯤ, ꯑꯁꯤ ꯕꯣꯆꯥꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤ ꯍꯥꯠꯄꯅꯤ, ꯂꯥꯛꯑꯣ ꯃꯍꯥꯛꯄꯨꯁꯨ ꯑꯩꯈꯣꯏ ꯍꯥꯠꯂꯨꯁꯤ꯫ ꯂꯇꯥꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯔꯥꯅꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯉꯥꯏꯈꯣ ꯂꯇꯥ, ꯑꯁꯨꯛ ꯂꯥꯏꯅ ꯍꯥꯠꯄ ꯍꯧꯅꯗꯦ ꯃꯁꯤ ꯃꯕꯨꯛꯆꯦꯜ ꯁꯦꯡꯗꯕ ꯃꯤꯁꯦ꯫ ꯃꯍꯥꯛꯇꯤ ꯍꯥꯠꯀꯅꯤ, ꯑꯗꯨꯕꯨ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯧꯗ꯭ꯔꯕ ꯈꯨꯍꯥꯠ ꯍꯥꯠꯁꯤ꯫ ꯑꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯈꯔꯅꯤ ꯍꯧꯈꯤꯕꯒꯤ ꯃꯇꯨꯡꯗ ꯕꯣꯆꯥꯗꯣ ꯃꯕꯦꯝ ꯀꯧꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯈꯪꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯕꯣꯆꯥꯒ ꯃꯕꯦꯝꯒꯗꯣ ꯐꯪꯅꯕꯗꯨꯗ ꯕꯣꯆꯥꯅ ꯃꯕꯦꯝꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯕꯦꯝ, ꯑꯩꯈꯣꯏ ꯑꯅꯤ ꯈꯪꯅꯔꯛꯄꯁꯨ ꯀꯨꯏꯔꯦ, ꯂꯨꯍꯣꯡꯉꯁꯤꯗꯅ꯫ ꯄꯨꯟꯁꯤꯕꯨ ꯍꯤꯡꯕꯗ ꯂꯨꯍꯣꯡꯕꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯒꯦ? ꯂꯨꯍꯣꯡꯗ꯭ꯔꯁꯨ ꯑꯩ ꯅꯪꯒꯤ ꯅꯌꯨꯝꯗ ꯑꯗꯨꯝ ꯂꯩꯒꯅꯤ꯫ ꯑꯗꯨꯗꯒꯤ ꯃꯕꯦꯝꯗꯣ ꯕꯣꯆꯥꯒꯤ ꯃꯌꯨꯝꯗ ꯂꯩꯕ ꯍꯧꯔꯝꯃꯤ꯫ ꯏꯇꯥꯎꯕꯤ ꯔꯥꯍꯨꯜ, ꯑꯩꯈꯣꯏ ꯏꯇꯥꯎꯕꯤ ꯕꯣꯆꯥꯒꯤ ꯃꯔꯥꯏꯕꯛꯁꯤꯗꯤ ꯌꯥꯝꯅ ꯐꯩꯗꯅ, ꯌꯦꯡꯉꯨꯅꯦ ꯀꯌꯥꯝ ꯐꯖꯈ꯭ꯔꯕ ꯏꯇꯩꯃ ꯑꯃ ꯐꯪꯉꯤꯅꯣ ꯃꯥ꯫ ꯏꯇꯥꯎꯕꯤ, ꯊꯃꯣꯏ ꯃꯅꯨꯡꯗꯒꯤ ꯑꯆꯥꯛꯄ ꯃꯅꯝ ꯅꯝꯃꯤꯗ, ꯑꯉꯥꯎꯕꯁꯤꯗꯤ ꯆꯠꯁꯤꯜꯂꯛꯑꯣ꯫ ꯑꯗꯨꯗꯒꯤ ꯃꯕꯦꯝꯒ ꯕꯣꯆꯥꯒꯗꯣ ꯃꯈꯣꯏꯒꯤ ꯔꯨꯝꯗ ꯆꯪꯉꯝꯃꯤ꯫ ꯃꯕꯦꯝꯗꯣ ꯂꯨꯍꯣꯡꯕꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗꯨꯗ ꯕꯣꯆꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯌꯥ, ꯋꯥ, ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯁꯨ ꯏꯀꯥꯏꯔꯤꯕꯣ? ꯑꯩ ꯍꯥꯟꯅꯒꯤ ꯕꯣꯆꯥꯗꯨꯅꯤꯅꯦ, ꯏꯀꯥꯏꯒꯅꯨꯅꯦ ꯑꯩꯉꯣꯟꯗ, ꯑꯩꯅꯤꯅꯦ, ꯑꯩ ꯑꯇꯣꯞꯄ ꯃꯤꯅꯧ ꯅꯠꯇꯦꯅꯦ꯫ ꯕꯣꯆꯥꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯃꯕꯦꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏ
ꯑꯗꯨꯅꯦ ꯑꯩꯁꯨ ꯈꯪꯉꯤꯅꯦ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯑꯉꯥꯡ ꯄꯥꯈꯪꯗꯨꯅꯤ ꯍꯥꯏꯕꯅ ꯃꯕꯦꯝꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯕꯣꯆꯥꯗꯣ ꯃꯕꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯃꯃꯥꯏꯗ ꯍꯩꯊꯔꯤꯕ ꯐꯤꯗꯣ ꯍꯥꯏꯒꯠꯂꯝ ꯃꯃꯥꯏꯗ ꯇꯥꯔꯤꯕ ꯐꯤꯗꯣ ꯍꯥꯏꯗꯣꯛꯄꯒ ꯕꯣꯆꯥꯗꯣ ꯀꯤꯃꯟꯗꯅ ꯀꯟꯅ ꯂꯥꯎꯔꯝ ꯕꯣꯆꯥꯒꯤ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯨꯗ ꯗꯦꯕꯥꯁꯤꯁ ꯑꯃꯗꯤ ꯔꯥꯍꯨꯜꯗꯣ ꯕꯣꯆꯥꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯇꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯗ ꯕꯣꯆꯥꯅ ꯃꯈꯣꯏ ꯑꯅꯤꯗ ꯍꯥꯏ ꯏꯇꯥꯎꯕꯤꯁꯥ ꯑꯁꯤꯗꯤ ꯍꯤꯡꯆꯥꯕꯤꯅꯤ ꯃꯕꯦꯝꯗꯨ ꯀꯥꯏ ꯆꯠꯈ꯭ꯔꯒꯦꯅꯦ ꯕꯣꯆꯥꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯗꯦꯕꯥꯁꯤꯁꯀ ꯔꯥꯍꯨꯜꯒ ꯌꯥꯝꯅ ꯅꯣꯛꯂꯝꯃꯤ ꯑꯗꯨꯒ ꯗꯦꯕꯥꯁꯤꯁꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯈꯟꯖꯕꯗ ꯏꯇꯥꯎꯕꯤ ꯕꯣꯆꯥ ꯅꯪ ꯑꯁꯨꯛ ꯐꯖꯕ ꯏꯇꯩꯃꯁꯦ ꯐꯪꯕꯗꯩ ꯉꯥꯎꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦꯅꯦ ꯃꯨꯟꯅ ꯌꯦꯡꯉꯨꯅꯦ ꯑꯁꯤ ꯏꯇꯩꯃ ꯃꯕꯦꯝꯅꯤꯅꯦ ꯃꯕꯦꯝꯁꯨ ꯕꯣꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯕꯣꯆꯥꯗ ꯍꯥꯏꯔꯝꯃꯤ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯑꯉꯥꯎꯕ ꯅꯨꯡꯁꯤꯕ ꯅꯪꯕꯨ ꯅꯅꯥꯛꯇ ꯅꯨꯄꯤ ꯑꯃ ꯑꯍꯥꯟꯕ ꯂꯩꯕꯗꯨꯗ ꯅꯪꯕꯨ ꯄꯨꯡꯉꯥꯎ ꯉꯥꯎꯔꯕꯣ ꯃꯕꯦꯝꯗꯣ ꯎꯕꯗꯨꯗ ꯕꯣꯆꯥꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯑꯗꯨꯒ ꯗꯦꯕꯥꯁꯤꯁꯀ ꯔꯥꯍꯨꯜꯒꯗ ꯆꯠꯂꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯆꯠꯈꯤꯕꯒꯤ ꯃꯇꯨꯡꯗ ꯕꯣꯆꯥꯗꯣ ꯃꯕꯦꯝꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯀ ꯆꯪꯉꯤ ꯑꯗꯨꯒ ꯃꯕꯦꯝꯗ ꯃꯨꯟꯅ ꯌꯦꯡꯕꯒꯤ ꯃꯇꯨꯡꯗ ꯍꯤꯡꯆꯥꯕꯤ ꯑꯃꯒꯨꯝꯅ ꯑꯃꯨꯛ ꯀꯧꯔꯝꯃꯤ ꯏꯃꯥ ꯁꯤꯗꯤ ꯑꯩ ꯁꯤꯔꯦꯗꯅ ꯍꯤꯡꯆꯥꯕꯤꯅꯤꯅꯦ ꯔꯥꯍꯨꯜ ꯗꯦꯕꯥꯁꯤꯁ ꯍꯤꯡꯆꯥꯕꯤ ꯂꯩꯔꯦ ꯑꯃꯨꯛꯇꯩꯕꯨ ꯀꯜꯂꯔꯥꯎꯅꯦ ꯕꯣꯆꯥꯒꯤ ꯃꯈꯣꯟ ꯇꯥꯕꯗ ꯗꯦꯕꯥꯁꯤꯁꯅ ꯔꯥꯍꯨꯜꯗ ꯍꯥꯏꯔꯝꯃꯤ ꯇꯨꯝꯃꯣ ꯏꯇꯥꯎꯕꯤ ꯔꯥꯍꯨꯜ ꯏꯇꯥꯎꯕꯤ ꯕꯣꯆꯥꯁꯦ ꯂꯨꯍꯣꯡꯕꯒꯤ ꯍꯔꯥꯎꯕꯗ ꯃꯥ ꯉꯥꯎꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦꯕꯣ ꯃꯥꯒꯤꯁꯦ ꯅꯨꯡꯊꯥꯡ ꯍꯧꯈ꯭ꯔꯒ ꯐꯒꯗꯧꯔꯤꯕꯅꯤ ꯑꯁꯣꯝꯗ ꯕꯣꯆꯥꯗꯣ ꯀꯤꯃꯟꯗꯅ ꯕꯦꯍꯣꯁ ꯑꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯕꯣꯆꯥꯗꯣ ꯍꯧꯒꯠꯂꯝꯃꯤ ꯑꯗꯨꯒ ꯃꯕꯦꯝꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯕꯣꯆꯥꯅ ꯍꯣꯁ ꯂꯥꯛꯄꯗꯨꯅ ꯃꯕꯦꯝꯅ ꯕꯣꯆꯥꯗ ꯍꯥꯏꯔꯝꯃꯤ ꯁꯛ ꯐꯖꯕ ꯅꯪꯁꯨꯅꯦ ꯌꯥꯝꯅ ꯇꯟꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯃꯦ ꯆꯠꯂꯣ ꯂꯨꯖꯔꯨꯔꯣ ꯑꯩ ꯅꯪꯒꯤ ꯕ꯭ꯔꯦꯛꯐꯥꯁꯀ ꯇꯧꯔꯛꯀꯦ ꯑꯗꯨꯕꯨ ꯕꯣꯆꯥꯗꯣ ꯃꯕꯦꯝꯗ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯀꯔꯤꯝ ꯍꯥꯏꯔꯝꯗꯅ ꯇꯨꯃꯤꯟꯅ ꯂꯨꯖꯕ ꯆꯠꯂꯝꯃꯤ ꯑꯁꯤ ꯑꯩꯉꯣꯟꯗ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯪꯗꯦꯅꯦ ꯃꯕꯦꯝꯁꯦ ꯑꯃꯨꯛꯅ ꯍꯤꯡꯆꯥꯕꯤ ꯑꯣꯏꯅ ꯎꯏ ꯑꯃꯨꯛꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯎꯏ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯃ ꯕꯣꯆꯥꯒꯤ ꯃꯅꯤꯡꯗ ꯂꯥꯛꯂꯒ ꯂꯦꯞꯂꯝꯃꯤ ꯕꯣꯆꯥꯅ ꯃꯅꯤꯡꯗ ꯂꯩꯊꯣꯛꯑꯒ ꯌꯥꯝ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯅꯪꯕꯨ ꯀꯅꯥꯅꯣꯅꯦ ꯅꯪ ꯑꯩꯒꯤ ꯃꯅꯤꯡꯗ ꯑꯗꯨꯝ ꯂꯩꯔꯤ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯊꯥꯗꯣꯛꯄꯤꯌꯨꯅꯦ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤꯗꯣ ꯕꯣꯆꯥꯗ ꯌꯦꯡꯂꯒ ꯅꯣꯛꯂꯒ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯅꯇꯨ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕ ꯑꯁꯤꯗꯤ ꯅꯪꯅ ꯁꯤꯕꯒꯤ ꯃꯇꯨꯡꯗ ꯐꯒꯗꯧꯔꯤꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯣ ꯆꯠꯈꯤ ꯔꯥꯍꯨꯜꯒ ꯗꯦꯕꯥꯁꯤꯁꯀ ꯅꯨꯡꯊꯥꯡ ꯃꯌꯨꯝꯗ ꯐꯝꯂꯒ ꯌꯨ ꯊꯛꯂꯝꯃꯤ ꯑꯗꯨꯒ ꯔꯥꯍꯨꯜꯅ ꯍꯥꯏꯔꯝꯃꯤ ꯏꯇꯥꯎꯕꯤ ꯗꯦꯕꯥꯁꯤꯁ ꯏꯇꯥꯎꯕꯤ ꯕꯣꯆꯥꯅ ꯇꯧꯈꯤꯕ ꯊꯕꯛꯇꯣ ꯌꯥꯝꯅ ꯐꯠꯇꯕꯅꯤꯕꯣ ꯃꯈꯣꯏ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯍꯧꯖꯤꯛ ꯚꯨꯠ ꯀꯧꯔꯛꯑꯗꯤ ꯀꯔꯤ ꯇꯧꯕ ꯑꯁ ꯏꯇꯥꯎꯕꯤ ꯅꯪ ꯅꯀꯣꯛ ꯌꯥꯝꯅ ꯌꯥꯎꯗꯦꯕꯣ ꯅꯨꯡꯗꯥꯡ ꯌꯨ ꯊꯛꯑꯒ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯉꯥꯡꯉꯤ ꯀꯔꯤꯒꯤꯅꯣ ꯗꯥꯏꯗꯣ ꯀꯔꯤꯝ ꯂꯩ ꯄꯣꯟꯇꯦꯅꯦ ꯇꯨꯃꯤꯟꯅ ꯍꯤꯗꯥꯛꯁꯦ ꯆꯤꯡꯁꯜꯂꯨꯗ ꯔꯥꯍꯨꯜꯒ ꯗꯦꯕꯥꯁꯤꯁꯀꯗꯣ ꯇꯨꯃꯤꯟꯅ ꯌꯨ ꯊꯛꯄ ꯍꯧꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯅꯤꯗꯣ ꯂꯥꯛꯂꯒ ꯑꯃꯅ ꯍꯥꯏꯔꯝꯃꯤ ꯀꯔꯝꯕ ꯑꯉꯥꯎꯕ ꯃꯤꯅ ꯍꯥꯏꯔꯤꯅꯣ ꯚꯨꯠ ꯂꯩꯇꯦ ꯍꯥꯏꯅ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯤꯡꯆꯥꯕꯤ ꯂꯇꯥ ꯑꯃꯗꯤ ꯔꯥꯅꯤꯅ ꯗꯦꯕꯥꯁꯤꯁꯀ ꯔꯥꯍꯨꯜꯒꯗꯣ ꯃꯐꯝꯗꯨꯗ ꯍꯥꯠꯂꯝꯃꯤ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤ ꯂꯇꯥꯅ ꯍꯥꯏꯔꯛꯏ ꯏꯇꯥꯔꯥꯅꯤ ꯍꯧꯖꯤꯛ ꯖꯣꯀꯔ ꯑꯅꯤꯁꯤꯗꯤ ꯍꯥꯠꯂꯦ ꯃꯦꯟ ꯚꯤꯂꯟ ꯑꯗꯣ ꯀꯔꯝꯅ ꯍꯥꯠꯁꯤꯒꯦ ꯃꯐꯝꯗꯨꯗ ꯃꯕꯦꯝꯒꯤ ꯚꯨꯠꯇꯣ ꯂꯥꯛꯂꯝꯃꯤ ꯑꯗꯨ ꯎꯕꯗ ꯍꯤꯡꯆꯥꯕꯤ ꯑꯅꯤꯗꯣ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯕꯦꯝ ꯅꯪ ꯌꯥꯝꯅ ꯐꯩ ꯑꯩꯈꯣꯏꯒꯤ ꯂꯃꯟ ꯈꯨꯝꯕꯗ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯑꯗꯨꯒ ꯃꯕꯦꯝꯗꯣ ꯃꯌꯨꯝꯗ ꯆꯠꯈꯤ ꯑꯁꯣꯝꯗ ꯕꯣꯆꯥꯗꯣ ꯌꯥꯝꯅ ꯀꯤꯅ ꯐꯝꯃꯝꯃꯤ ꯑꯗꯨꯒ ꯃꯕꯦꯝꯅ ꯆꯪꯂꯒ ꯍꯥꯏꯔꯝꯃꯤ ꯅꯪ ꯑꯗꯨꯛ ꯀꯤꯕꯒꯤ ꯃꯊꯧ ꯇꯥꯗꯦꯅ ꯑꯩꯒꯤ ꯁꯛ ꯐꯖꯕ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯁꯣꯜꯕ ꯑꯣꯏꯒꯦ ꯍꯥꯏꯗꯤ ꯍꯤꯡꯆꯥꯕꯤꯁꯤꯡꯗꯨꯒ ꯅꯪ ꯂꯨꯍꯣꯡꯉꯣ ꯅꯪꯅ ꯑꯃꯨꯛꯇꯪ ꯃꯣꯏꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯗꯤ ꯃꯣꯏꯅ ꯃꯄꯨꯔꯣꯏꯕꯅꯤꯅ ꯅꯪꯕꯨꯗꯤ ꯍꯥꯠꯂꯔꯣꯏ ꯕꯣꯆꯥꯗꯣ ꯃꯕꯦꯝꯒꯤ ꯋꯥꯗꯣ ꯑꯆꯨꯝꯕ ꯑꯣꯏꯒꯗ꯭ꯔꯥ haiduna yaki matangi ayukta hingchabi lata amadi ranido bochagi mayumda laklammi Bocha, nangna apama nattu oire nangna pamlambadu asi natro yenu hojiga khoya humak nangga luhongdaure aduga makoy animak bochaga luhonglammi aduga bochana luhongbaga mabemdasu hingchabi nupi ama olammi makoy anina nangbu hatpa ngamdrabasu ainadi nangbu hatpa ngamganidna nangsu hingchabi nupi aduga karamna kaukradani pattaba makoy anida hatpagumna nangnasu aingonda hatkibado ai mirani mirana bochadusu mafamduda hatkhi